Hello ma'am, I am a blog city and nungthilgi toujaba duty sing high tare at the sum ucharake. I am hosting in Tamta, Madam So, Benina nungthilga say, Cosac tokla aga con pinga, dirty piece, sugar, shuraga, the mind over the qua. Nak potar, some pung and easy taki, but can go the never got the issue in duty, how any some nung tagarni, Madam says my some hokey do the come. Ma'am, akhoi yenda pijanaba se nupana singkup chana sabe yam nungaidabako aju phajana kupna soidabirame ma yense pasa phajana baina nusada phaurini hojik khawda hapsanjarage ma'am se hapsanjarage horen nungdang pijanaba sina nusa se nungai Ma'am, this is gobi mana ashoy bane. Aribado. You should know who made that. You should never run sipane. In number in bading. Hybrid made pagana sana ni. Huh? Hybrid made pachana gadro. Hybrid is a congress for and they lack for me to my tower. I don't know what to do. The not Tangala even in the then put a Sun, eh? Ma'am, say hangam say jam toki ge or in dang tong na bani. A clicking over the video the yowler men shidreum. Yamam, Rumam take one side to get namakas. My school hall of place that took say. How's it say? Pung Anita Dore. Hang bukang in put the back way, mamma. I am today hung up salvation say eina. Like when I'm man, say saying it open it. We set the never guys. Oh, hi, Mẹ hằng ngày sẽ như vậy giảm thuộc em làm sinh là có như vậy giảm được. Ma'am, hangam chama solo isre have seen much talaga thamage. Mẹ hằng sẽ lại còn phun đốt kia. Fender again have sẽ lại con em một. Ay, bật phải xin là phiên rồi nhé. Ay, không phiên rồi thì cuốn xin lăng tập này lại cuốn thì.
ꯃꯌꯥꯝ ꯂꯥꯏꯀꯣꯟ ꯐꯦꯡꯕ ꯂꯣꯏꯖꯔꯦ ꯂꯥꯏꯀꯣꯟꯁꯦ ꯑꯃꯨꯛ ꯀꯪꯅ ꯇꯩꯊꯣꯛꯑꯒ ꯊꯝꯃꯒꯦ ꯃꯌꯥꯝ ꯑꯩ ꯐꯤꯜꯇꯔ ꯏꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯈꯤꯒꯦ ꯃꯌꯥꯝ ꯐꯤꯜꯇꯔ ꯏꯁꯤꯡ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯕꯣꯇꯜ ꯑꯍꯥꯡꯕꯁꯤꯡꯁꯦ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯤꯅꯤ ꯑꯗꯨꯕꯨ ꯌꯥꯎꯔꯦꯗꯣ ꯀꯞ ꯃꯆꯥ ꯄꯤꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯋꯥꯏ ꯇꯥꯁꯤꯟꯈꯤꯒꯦ ꯃꯩ ꯆꯥꯛꯁꯪꯒꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤꯒꯦ ꯃꯌꯥꯝ ꯊꯕꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯐꯤ ꯈꯔ ꯐꯧꯔꯤ ꯀꯪꯐꯥꯠꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯧꯁꯤꯜꯂꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯆꯜꯂꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯅꯨꯡꯊꯥꯡꯁꯦ ꯀꯥꯡꯉꯧ ꯉꯧꯒꯦ ꯇꯧꯕꯅꯦꯕ ꯍꯪꯒꯥꯝ ꯑꯃ ꯇꯧꯗꯣꯏꯅꯀꯣ ꯑꯗꯨꯗꯩ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯅꯤ ꯑꯗꯨꯅ ꯑꯂꯨꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯂꯐꯨ ꯊꯔꯣ ꯈꯔ ꯍꯥꯞꯄꯒ ꯉꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯗꯣꯛꯑ ꯊꯝꯅꯤ ꯑꯗꯨꯑꯣꯏꯗꯤ ꯅꯨꯡꯊꯥꯡ ꯍꯣꯔꯦꯟ ꯁꯠ ꯁꯠ ꯉꯧꯊꯣꯛꯄ ꯌꯥꯔꯦ ꯀꯣꯝꯃꯦꯗꯅꯀꯣ ꯑꯗꯨꯒꯩꯗꯤ ꯍꯩꯁꯨ ꯆꯥꯅꯤꯡꯉꯦ ꯅꯨꯡꯊꯤꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯀꯣ ꯍꯩꯄ꯭ꯔꯤ ꯑꯀꯪꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯍꯩꯄ꯭ꯔꯤ ꯈꯔ ꯆꯥꯒꯦ ꯌꯥꯝꯁꯨ ꯆꯥꯁꯟꯕ ꯀꯤꯖꯩꯕ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯥꯅꯕ ꯃꯇꯝꯅꯤꯅꯀꯣ ꯑꯗꯨꯒꯤ ꯁꯤꯒꯗꯤ ꯏꯪꯁꯨ ꯌꯥꯝ ꯏꯪꯕꯅꯦ ꯈꯤꯇꯪ ꯇꯧꯕꯗꯀꯣ ꯅꯥꯗꯒꯤ ꯂꯣꯛ ꯊꯨꯡꯗꯒꯤ ꯌꯥꯝ ꯇꯧꯋꯤꯗꯅꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯆꯥ ꯂꯣꯟꯈꯤꯒꯦ ꯇꯧꯕꯅꯤ ꯅꯦꯅꯦ ꯍꯣꯏꯁꯨ ꯂꯥꯛꯏ ꯃꯆꯥꯅꯨꯄꯥ ꯂꯧꯕꯒꯤꯀꯣ ꯃꯆꯥꯅꯨꯄꯥ ꯍꯣꯏ ꯇꯨꯏꯁꯟ ꯇꯝꯃꯦ ꯏꯆꯥꯅꯨꯄꯤꯗ ꯑꯗꯨꯅ ꯃꯌꯥꯝ ꯆꯥ ꯍꯥꯎꯅ ꯑꯝꯇ ꯂꯣꯟꯊꯈꯤꯒꯦ ꯅꯨꯡꯊꯤꯜꯒꯤ ꯍꯥꯎꯅ ꯊꯛꯇꯣꯛꯈꯤꯒꯦꯀꯣ ꯃꯌꯥꯝ ꯆꯤꯅꯤꯒ ꯁꯪꯒꯣꯝꯒꯁꯤꯒ ꯃꯤꯛꯁ ꯇꯧꯖꯔꯦ ꯏꯁꯤꯡꯁꯨ ꯁꯧꯔꯛꯑꯦ ꯆꯥ ꯂꯣꯟꯕꯁꯨ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯁꯦ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯩ ꯐꯤꯁꯨ ꯂꯧꯁꯤꯟꯖꯔꯛꯑꯦ ꯐꯤꯁꯨ ꯀꯪꯉꯝꯃꯦ ꯃꯌꯥꯝ ꯆꯥ ꯊꯛꯄꯁꯨ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯆꯥ ꯀꯣꯟ ꯑꯃꯨꯛ ꯐꯦꯡꯗꯣꯛꯎꯔꯅꯤ ꯑꯗꯣ ꯏꯆꯟꯅꯨꯄꯤꯅ ꯑꯥꯂꯨ ꯈꯔ ꯈꯣꯛꯄꯤꯔꯝꯃꯦ ꯑꯗꯣ ꯃꯥꯏ ꯇꯨꯏꯁꯟ ꯑꯉꯥꯡ ꯂꯥꯛꯑꯦ ꯑꯩꯅ ꯇꯨꯏꯁꯟ ꯇꯥꯛꯄ ꯃꯅꯤꯡꯗ ꯆꯠꯈ꯭ꯔꯦ ꯈꯔ ꯂꯦꯝꯍꯧꯕꯗꯣ ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯒꯦ ꯑꯩꯈꯣꯏꯗꯤ ꯀꯥꯡꯉꯧꯒꯁꯦ ꯌꯥꯝ ꯉꯧꯗ꯭ꯔꯗꯤ ꯌꯦꯟ ꯊꯣꯛꯈꯤꯕꯗ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯃꯈꯥꯗ ꯍꯦꯛꯇ ꯐꯝꯊꯔ ꯁꯦꯝꯊꯔꯕꯅꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯒꯠꯄ ꯌꯥꯔꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛꯁꯨ ꯉꯟꯅ ꯆꯥꯖꯩ ꯊꯕꯛ ꯑꯌꯨꯛꯇꯒꯤ ꯆꯠꯅꯕꯅꯤꯅ ꯕꯕꯥꯅꯦ ꯑꯩ ꯅꯨꯄꯥꯅꯦ ꯆꯠꯄꯅꯤꯅ ꯃꯣꯏ ꯂꯥꯛꯄꯒ ꯆꯥꯛꯇꯣ ꯁꯨꯝ ꯊꯤꯗꯣꯛꯑꯒ ꯆꯥꯔꯦ ꯄꯨꯡ 6 ꯑꯗꯨꯒ ꯁꯨꯝ ꯑꯗꯨ ꯂꯣꯏꯔꯒ ꯉꯟꯅ ꯄꯣꯊꯥꯅꯩ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯅꯤꯅꯀꯣ ꯉꯟꯅ ꯆꯥꯊꯣꯛꯄꯅꯁꯨ ꯐꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯕꯨꯕꯣꯛ ꯍꯣꯏꯁꯨ ꯂꯩꯕꯅꯤꯅ ꯊꯦꯡꯖꯜꯂꯛꯑꯒ ꯌꯥꯝ ꯏꯪꯉꯦ ꯆꯥꯛ ꯆꯥꯕꯗ ꯍꯥꯎꯐꯝ ꯈꯪꯗꯦ ꯏꯪꯃꯟꯗꯅ ꯑꯩ ꯊꯥꯡ ꯈꯨꯄꯥꯏꯁꯦ ꯃꯤ ꯈ꯭ꯋꯥꯏ ꯃꯥꯟꯅꯗꯕꯅꯤ ꯃꯤꯅ ꯎꯕꯗ ꯌꯥꯝ ꯍꯩꯇꯕ ꯃꯥꯟꯕꯅꯦꯕ ꯑꯩ ꯊꯥꯡ ꯈꯨꯄꯥꯏꯁꯦ ꯑꯩꯅꯗꯤ ꯁꯨꯃꯥꯏꯅ ꯄꯥꯏꯗ꯭ꯔꯤꯉꯩꯗꯤ ꯍꯩꯅꯗꯕꯀꯣ ꯑꯩ ꯍꯩꯅꯖꯕ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯀꯥꯡꯍꯧꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯃꯆꯤ ꯃꯔꯥꯡꯁꯤꯅ ꯌꯥꯝ ꯄꯥꯝꯕ ꯍꯦꯜꯂꯦꯕꯀꯣ ꯃꯆꯤꯗꯀ ꯌꯥꯎꯔꯗꯤ ꯆꯥꯛꯀꯁꯦ ꯁꯨꯝ ꯈꯔ ꯍꯦꯟꯅ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ
ꯏꯟꯁꯥꯡ ꯐꯅ ꯍꯥꯎꯔꯁꯨ ꯃꯆꯤꯒꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯆꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯩ ꯌꯨꯝꯗꯁꯨ ꯃꯆꯤ ꯌꯥꯝ ꯆꯥꯖꯩ ꯀꯥꯡꯉꯧꯒ ꯇꯣꯠꯂꯒ ꯆꯥꯕꯁꯦ ꯑꯩꯗꯤ ꯆꯥꯛ ꯌꯥꯝ ꯆꯪꯉꯦꯕ ꯃꯌꯥꯝ ꯑꯂꯨꯁꯦ ꯁꯣꯏꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯂꯨꯁꯦ ꯑꯩꯗꯤ ꯆꯥꯝꯊꯣꯛꯑꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯂꯐꯨ ꯊꯔꯣ ꯑꯃ ꯁꯣꯏꯖꯜꯂꯒꯦꯕꯀꯣ ꯍꯥꯞꯆꯤꯜꯂꯒꯦ ꯃꯀꯥꯒꯁꯦ ꯁꯛꯀꯥꯏꯔꯛꯑꯦ ꯉꯔꯥꯡꯁꯨ ꯑꯂꯨꯒ ꯂꯐꯨ ꯊꯔꯣꯒ ꯈꯔ ꯉꯧꯋꯦ ꯑꯗꯣ ꯑꯩ ꯅꯨꯄꯥꯅ ꯌꯥꯝ ꯍꯥꯎꯋꯦ ꯀꯥꯡꯍꯧꯗꯣ ꯃꯌꯥꯝ ꯁꯤꯒ ꯂꯩꯖꯔꯦ ꯑꯩꯅ ꯍꯣꯔꯦꯟ ꯉꯧꯗꯣꯔꯤꯕ ꯀꯥꯡꯉꯧ ꯃꯌꯥꯝ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯁꯤꯟꯕ ꯍꯧꯖꯔꯦ ꯊꯕꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯃꯌꯥꯝ ꯋꯥꯏ ꯁꯤꯠꯆꯤꯟꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯑꯗꯣ ꯍꯤꯡꯒꯣꯜꯗ ꯑꯩ ꯍꯣꯔꯦꯟꯒꯤ ꯊꯥꯛꯅꯕ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯎꯒꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯆꯔꯦ ꯑꯩꯈꯣꯏ ꯍꯩꯕ꯭ꯔꯤꯁꯦ ꯌꯥꯝ ꯀꯪꯉꯕꯅꯤ ꯆꯥꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯃ ꯑꯅꯤ ꯈꯔ ꯂꯧꯒꯦ ꯌꯥꯝꯗꯤ ꯆꯥꯔꯣꯏ ꯃꯌꯥꯝ ꯁꯝꯁꯤꯁꯨ ꯆꯅꯞꯅꯔꯦ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯒ ꯄꯨꯡꯅꯞ ꯅꯞꯁꯟꯈ꯭ꯔꯦꯕꯀꯣ ꯂꯧꯊꯣꯛꯆꯒꯦ ꯇꯧꯖꯍꯧꯕꯅꯦ ꯑꯗꯣ ꯑꯌꯨꯛꯇꯨꯗꯤ ꯌꯥꯝ ꯉꯟꯅ ꯂꯧꯊꯣꯛꯄ ꯌꯥꯗꯦꯕ ꯅꯨꯡꯁꯥ ꯁꯥꯒꯠꯂ ꯂꯨꯗ꯭ꯔꯗꯤ ꯑꯁ ꯂꯣꯛ ꯊꯨꯡꯅ ꯅꯥꯅ ꯂꯣꯏꯔꯅꯤ ꯑꯗꯣ ꯂꯨꯊꯣꯛꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯍꯩꯕ꯭ꯔꯤ ꯂꯥꯛꯑꯣ ꯆꯥꯅꯦꯅꯦ ꯂꯥꯛꯑꯣ ꯍꯥꯎꯋꯦ ꯃꯔꯨ ꯑꯃ ꯌꯣꯠꯁꯟꯈ꯭ꯔꯦ ꯁꯝꯁꯤꯀꯣ ꯁꯟꯅ ꯂꯦꯛꯊꯣꯛꯄ ꯁꯟꯒꯤ ꯃꯔꯤꯅ ꯂꯦꯛꯊꯣꯛꯑꯒ ꯁꯦꯠ ꯅꯥꯕꯗꯣ ꯑꯗꯨꯝ ꯃꯥꯟꯁꯤꯜꯂꯦ ꯆꯤꯝꯕꯥꯟ ꯁꯥꯏ ꯑꯩꯁꯦ ꯐꯝꯕꯅ ꯍꯦꯛꯇ ꯀꯣꯟꯊꯕ ꯊꯨꯝꯂꯤ ꯊꯨꯝꯂꯤꯒ ꯇꯧꯋꯤ ꯁꯤꯟꯗꯦ ꯈꯨꯏꯔꯛꯑꯕꯅꯤꯅ ꯍꯩꯕ꯭ꯔꯤꯁꯦ ꯎꯕꯗ ꯑꯩꯈꯣꯏ ꯌꯨꯝ ꯕꯨꯕꯣꯛ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗ ꯍꯩꯕ꯭ꯔꯤ ꯄꯥꯝꯕꯤ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯝꯃꯦꯕꯀꯣ ꯑꯗꯨ ꯕꯨꯕꯣꯛ ꯑꯩꯈꯣꯏꯅꯤꯁꯦ ꯕꯨꯕꯣꯛꯅ ꯑꯁꯨꯃꯥꯏꯅ ꯇꯥꯔ ꯇꯧꯔꯒꯀꯣ ꯂꯦꯡꯁꯜꯂꯒ ꯑꯗꯨꯏꯗꯤ ꯈꯨꯏꯍꯟꯗꯣꯏꯅꯦꯕ ꯈꯨꯏꯍꯜꯂꯒ ꯆꯥꯅꯩꯗꯅꯀꯣ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯃꯤꯁꯦ ꯃꯦꯠꯂꯒ ꯌꯥꯝ ꯆꯥꯔꯝꯃꯦꯕ ꯅꯨꯡꯁꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯤ ꯍꯥꯏꯁꯦ ꯂꯩꯕꯨ ꯂꯩꯈꯤꯗ꯭ꯔꯗꯤ ꯁꯨꯝ ꯀꯥꯎꯊꯣꯛꯈꯤꯀꯣ ꯊꯑꯣꯏꯅ ꯅꯤꯡꯁꯤꯡꯗꯅ ꯈꯤꯇꯪ ꯈꯟꯖꯤꯜꯂꯨꯗ꯭ꯔꯗꯤ ꯊꯑꯣꯏ ꯅꯤꯡꯁꯤꯡꯅ ꯂꯩꯇꯦꯗꯅꯀꯣ ꯍꯥꯎꯋꯦ ꯃꯌꯥꯝ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯑꯁꯤꯗꯤ ꯀꯟꯃꯟꯗꯅ ꯁꯦꯒꯥꯏꯕꯕꯨ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯁꯤꯕꯣ ꯌꯥꯝꯅ ꯀꯪꯁꯤꯟꯈ꯭ꯔꯁꯨ ꯑꯃꯨꯛ ꯆꯥꯕ ꯌꯥꯗꯦꯕ ꯈꯤꯇꯪ ꯈꯨꯏꯊꯔꯛꯑꯒ ꯆꯥꯗ꯭ꯔꯗꯤ ꯄꯨꯡꯀꯪ ꯀꯪꯉꯦ ꯁꯤꯗꯤ
ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯩ ꯀꯅꯥꯝ ꯌꯥꯝ ꯄꯥꯝꯅꯗꯦ ꯏꯆꯟꯅꯨꯄꯤ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯒ ꯑꯩꯒꯅ ꯏꯆꯥ ꯆꯥꯏ ꯑꯇꯩꯗꯤ ꯍꯩ ꯁꯨꯡꯆꯥ ꯆꯥꯗꯦ ꯍꯥꯏꯕ ꯑꯃꯅꯦ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯍꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯁ ꯆꯤꯝꯕꯥꯜ ꯁꯥꯏꯑꯦ ꯃꯌꯥꯝ ꯑꯩ ꯅꯨꯡꯊꯤꯜꯒꯤ ꯊꯕꯛꯁꯨ ꯂꯣꯏꯅ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯗꯤ ꯀꯥꯎꯕꯤꯔꯝꯒꯅꯨ